Illegal immigrant Kuki sing scheduled tribe list ki khudakta Louthok Kadabani Haiduna ngasi THOUBAL district ki LANGATHEL da MEEYAMGI oiba MEEPHAM ama PANGTHOK-KHRE Maitai Lipulna Khongjom circle apunba lukapun na silaga pangthokiba MEEPHAM aduda wangang kiba singna Kuki tribe ST list ki Louthok pada constitution ki oiba provision sing kupna nainabaga loinana Kuki sing asi lamdam asida illegal immigrant oibana ST list ki Louthok pa maram chai haina observation pinaki MEEPHAM aduda saruk yakiba Maitai Lipul ki Thoburel Mayengbam promote na high proof amabo constitution ki lista chan bahai basi lamdam adu ki yelhomi oiraba matamda chan gadabani yelhomi natrabadi ST lista chan ba yade maramaduna Kuki sing asi lamdam asida illegal immigrant sing oibana ST lista ki khudakta Louthok pamthoi haiki MEEPHAM aduda saruk yakiba Khongjom circle apun balup ki president mutum nirmala laimana haikibada Kuki sing ST lista ki Louthok pamthoi haibasi Manipur gida natana India ki tongan ba mafam singde laiba akhang ahi singna su haidaba wafamni illegal immigrant Kuki sing ST lista hapa mathau tade haiki tungda ngasi ki MEEPHAM aduda saruk yakiba miyamna illegal immigrant Kuki sing ST lista ki Louthok Kadabani Manipur dagi Kuki muthat Kadabani haibana chingba kholau sing lauki khoina jumo mata laiba issue kali lo komai sansan jige khoina moida hangude ada ko gomin su property punai bam thore noi sansan ge hatar ga sumaina tau si tau mana takpi de maram di akoi mo against the level nati ko the mo na ko support ko sunate yana da sunate just phawna da bai tare pause maram di mo ga ko chungsen na de an akoi amaga chungsen na da bogi KFC ne mo si de si put da bogi na de put be di kuloi thang na ido de maya ke mai thang na is ne put le put ka daure hai bogi maya pin chongo batam da su adum Smile later, the day that I Mama and Pabiki, but a boy, Tamoida Pazay, I do a quick observation. A quick method, the Punji, a quick the Hanaki, a top of CS was CS or the lay, the sea, the Kitan Kene, a quick a pay more than Pati, I do a Bakemate, I had any modi, a quick the movement amane, Kuksang amane, a quick the movement amas of something Zarapane. High movement, Jungbus data. Karigmo maming amati tuan da yata pa ina Maitai Lipun na nam tuan sa bagi wani Maitai Lipun hai basi mayam na hainari basi ya solo nanti